ꯍꯪꯒꯥꯝꯁꯦ ꯑꯩꯅ ꯉꯔꯥꯡ ꯂꯩꯁꯜꯂꯨꯔꯦ ꯑꯗꯣ ꯐꯖꯗ꯭ꯔꯁꯨ ꯁꯨꯃꯥꯏꯅ ꯄꯥꯝꯕꯤ ꯃꯆꯥꯁꯦ ꯌꯥꯝ ꯍꯥꯎꯋꯤ ꯅꯧꯋꯦꯕ ꯑꯗꯨꯒꯤ ꯑꯩꯅ ꯄꯥꯝꯕꯤ ꯃꯆꯥꯁꯦ ꯑꯣꯏꯅ ꯂꯩꯔꯛꯑꯦꯕ ꯍꯪꯒꯥꯝꯅꯤꯅ ꯑꯉꯧꯕꯗꯤ ꯁꯤꯡꯖꯨꯅꯤꯅ ꯁꯦꯡꯗ꯭ꯔꯗꯤ ꯍꯥꯎꯔꯣꯏꯗꯕ 이런 게 어디 같이 받아줘야 해. 뽀마저 그래서 부디 가이디 좀 하오에 그래서 가이디 저 이사처에다 잉앙앙 살라가는 영작신주도 다 아주 강하고 좀 삭파져버디 해래. 아도는 망한 반증은 시디 강홍오게는 말림네. 아이고 뭔데 저 뽀무디 뽀메. 뜬냠 따이네. 뜬강가 됐다 자디. 아이시. 뜰라 먹으나 먹으나 바카리. hangam je mai ting than thamam bani yak na tadi na hang ha ting de po sai ji sai man laga si lo khat ting de si ung ta ong ting ne ni si gi si par hai chan de di tin ga ngai ji na ko ba tin mu yaw adu ji la hi yaw po ni na ne amot pa di nap pe ba adu ne am si na jam bam ji darkar oi anh đọc chạm đây rồi chị hắn ta một thị sinh gì lu đây à những sinh gì lu thì bộ mà nó chạm ở đâu nó phải tần này chạm kiên thì kiên đâu mà cả ngầu ý mà trần gì hấp rất là cái máy nè ngoài lạc mà gì cả ngầu cái đầm này nè mayam ngasidi aigi injangje matamnina hangamje thongjarake hangamje sigi mukanga ayaibase si thaaga adagi yangangje sichen noini singaga si thaaga ai hangama ma thau khitang ngorga ma thongjarage aduga se nomang khama panjiga hawai thak marujiga kangho ma ngaujarake aduga se yongchak siga hawai maton jiga tawraga sinju ma sujarake mayam ngasigi video je mapung phani yengbiyo mukanga je smaina hanu cham thoage Nggak. Bang aja ame, thak kada bama cuci sih. Nahan ini aku idai tali, na tahu bama cuci nih. Siwa ini thak age, mana thak sisa laga. Masuk yang aja bani, mana he, tahu gak fresh thak aja. Yani bagi singji jus mai season kage je singji jisu na hana ina koi dei tam jabadun kumsi di sing phatta dana khara lai da di yaroi dori li bagi se yare aina samai tau dana maru marang jus mai chai chalani pulap se horen thau da ngau doin mai na nam ta maru marang ga yani Maroi naku pika jam phatre da inam sibi ni na egi di pichak le to ya jo hawo di sin hen ba naku pi tha ni di lo di yam tha oi tang ma che ma cham tang sum hap ke tong ni ma chal loi mana jo hi oldre 이제 제 우연 이제 차례는 다 이제 그냥 통과 하오르게 thau yang ngau rồi nga ji nam mal thau mu lew ji tezba tha tha jare maina aduga maroi ji hapcharage hai bo ji thak chan jare maina singdi asiri da pulap yaw khare
ꯌꯥꯔꯦ ꯃꯔꯣꯏ ꯁꯤ ꯉꯥꯁꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯉꯁꯥꯏ ꯁꯤꯆꯟꯖꯕ ꯃꯔꯨ ꯃꯔꯥꯡ ꯃꯆꯨ ꯂꯣꯏ ꯍꯥꯞꯄꯦ ꯁꯤ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯉꯧꯖꯒꯦ ꯃꯍꯥꯎ ꯖꯥꯠ ꯖꯥꯠꯅꯦ ꯑꯗꯨ ꯇꯥꯔꯦ ꯃꯍꯥꯎꯁꯦ ꯍꯤꯡꯅ ꯊꯥꯛꯄꯕꯨꯗꯤ ꯉꯥꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯉꯧꯊꯣꯛꯄ ꯊꯥꯎꯁꯤꯗ ꯉꯥꯏꯍꯥꯛ ꯉꯧꯔꯕꯅꯤꯅ ꯁꯤ ꯍꯪꯒꯥꯝꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯦ ꯁꯨꯃꯥꯏꯅ ꯍꯪꯒꯥꯝ ꯊꯣꯡꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯅ ꯍꯪꯒꯥꯝꯗꯤ ꯈꯔ ꯌꯥꯝ ꯊꯣꯡꯅꯤꯡꯉꯤ ꯃꯈꯟꯗ ꯑꯣꯟꯊꯣꯛꯑꯅꯤ ꯑꯗꯨꯒ ꯑꯇꯩꯁꯦ ꯑꯃꯨꯛ ꯅꯝꯁꯤꯜꯂꯅꯤ ꯉꯥꯛꯇꯪ ꯑꯣꯟꯊꯣꯛꯑꯒꯦ ꯄꯠꯊꯔꯛꯑꯦ ꯂꯩ ꯉꯥꯛꯇꯪ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯊꯝꯈꯤꯒꯦ ꯑꯩꯅ ꯉꯥꯔꯤꯒ ꯃꯣꯔꯣꯛꯀ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯃꯦꯠꯂꯒ ꯊꯝꯖꯩꯕꯗꯣ ꯁꯤꯗꯒꯤ ꯑꯣꯏꯅ ꯃꯣꯔꯣꯛꯇꯤ ꯊꯥꯛꯑꯅꯤ ꯉꯥꯔꯤꯁꯨ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯊꯥꯛꯄꯁꯦ ꯃꯍꯥꯎ ꯀꯟꯅꯅꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯖꯔꯦ ꯈꯤꯇꯪ ꯑꯣꯠꯂꯒ ꯃꯩ ꯄꯤꯛꯅ ꯂꯩꯊꯔꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯥꯛꯇꯪ ꯉꯧꯈꯤꯒꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯤ ꯍꯥꯞꯄꯒꯦ ꯑꯩ ꯀꯥꯡꯍꯧ ꯉꯧꯅꯕ ꯑꯃꯨꯛ ꯇꯧꯖꯔꯛꯀꯦ ꯈꯥꯡ ꯁꯥꯔꯦ ꯍꯧꯖꯤꯛ ꯀꯥꯡꯍꯧꯒꯤꯅꯤ ꯁꯤꯅ ꯊꯥꯎ ꯍꯩꯖꯔꯒꯦ ꯌꯥꯝꯃꯜꯂꯕ ꯈꯪꯗꯦꯅꯦ ꯀꯥꯡꯍꯧꯁꯦ ꯊꯥꯎ ꯁꯥꯔꯦ ꯀꯥꯡꯍꯧꯒꯤꯅꯤ ꯁꯤꯅ ꯅꯣꯡꯃꯥꯡꯈꯥ ꯀꯥꯡꯍꯧ ꯉꯧꯗꯣꯏꯁꯦ ꯁꯤ ꯃꯔꯣꯏ ꯍꯥꯞꯆꯔꯒꯦ ꯀꯔꯤꯅꯣ ꯁꯨꯃꯥꯏꯅ ꯆꯣꯡꯉꯤꯁꯤꯅ ꯁꯤꯅ ꯃꯔꯣꯏ ꯍꯥꯞꯆꯔꯦ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯊꯥꯛꯆꯟꯖꯔꯦ ꯁꯨꯃꯥꯏꯅ ꯑꯗꯩ ꯃꯣꯔꯣꯛꯁꯦ ꯃꯀꯨꯞ ꯑꯣꯏꯅ ꯊꯥꯛꯑꯒꯦ ꯁꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯃꯣꯔꯣꯛ ꯈꯔ ꯊꯥꯛꯆꯜꯍꯧꯔꯒꯦ ꯁꯨꯃꯥꯏꯅ ꯉꯧꯕꯁꯦ ꯑꯩꯅ ꯊꯥꯛꯆꯟꯒꯦ ꯃꯔꯨ ꯃꯔꯥꯡꯒ ꯃꯣꯔꯣꯛꯀ ꯊꯥꯛꯑꯦ ꯃꯔꯣꯏꯁꯤ ꯌꯥꯔꯅꯤ ꯌꯥꯝ ꯀꯥꯃꯜꯂꯒꯗꯤ ꯃꯍꯥꯎ ꯌꯥꯎꯗꯦ ꯑꯩꯅ ꯉꯁꯥꯏ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯏꯟꯁꯥꯡꯒꯤ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯃꯆꯨꯒ ꯁꯤꯡꯒꯁꯦ ꯁꯨꯃꯥꯏꯅ ꯁꯤꯆꯟꯖꯔꯦ ꯍꯋꯥꯏꯊꯔꯥꯛꯁꯤꯒ ꯄꯨꯂꯞ ꯁꯨꯃꯥꯏꯅ ꯉꯧꯔꯅꯤ ꯏꯟꯁꯥꯡꯁꯤ ꯂꯣꯏ ꯄꯠꯊ ꯂꯩꯔꯝꯃꯦ ꯍꯪꯒꯥꯝꯁꯦ ꯌꯥꯝ ꯅꯧꯖꯥꯠꯅꯤ ꯑꯗꯣ ꯈꯤꯇꯪ ꯁꯪꯍꯟꯅꯤꯡꯕꯅꯤꯅ ꯃꯨꯟꯕꯅ ꯍꯥꯟꯈꯤ ꯇꯥꯔꯦ ꯃꯍꯤ ꯍꯥꯞꯆꯤꯟꯖꯔꯦ ꯁꯨꯃꯥꯏꯅ ꯇꯧ ꯃꯍꯤ ꯈꯔ ꯍꯥꯞꯆꯤꯟꯖꯔꯒ ꯁꯧꯒꯠꯍꯜꯂ ꯊꯨꯝ ꯊꯥꯛꯑ ꯌꯥꯔꯅꯤ ꯁꯤꯒꯤꯁꯦ ꯌꯦꯡꯒꯦ ꯃꯍꯤꯁꯦ ꯈꯤꯇꯪ ꯋꯥꯠꯈꯤꯅꯤ ꯈꯤꯇꯪ ꯍꯩꯖꯟꯒꯦ ꯌꯥꯏꯉꯪꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯨꯃꯥꯏꯅ ꯁꯤꯠꯂꯒ ꯊꯣꯡꯉꯒꯁꯨ ꯆꯥꯅꯩ ꯀꯥꯡꯍꯧꯁꯨ ꯆꯥꯅꯩ ꯑꯩꯈꯣꯏꯗꯤ ꯀꯥꯡꯍꯧꯗ ꯄꯨꯂꯞ ꯊꯥꯛꯑꯦ ꯁꯤ ꯅꯣꯡꯃꯥꯡꯈꯥ ꯍꯥꯞꯆꯜꯂꯒꯦ ꯌꯥꯔꯅꯤ ꯅꯣꯡꯃꯥꯡꯈꯥ ꯍꯥꯞꯆꯜꯂꯒꯦ ꯏꯟꯁꯥꯡꯁꯤ ꯃꯨꯜꯂꯦ ꯍꯧꯖꯤꯛ ꯑꯁ ꯈꯤꯇꯪ ꯉꯥꯡꯁꯤꯟꯃꯟꯈ꯭ꯔꯦ ꯈꯔ ꯁꯪꯅ ꯆꯥꯅꯤꯡꯕꯗ ꯊꯨꯝ ꯊꯥꯛꯆꯜꯂꯒꯦ ꯏꯟꯁꯥꯡꯁꯦ ꯈꯔ ꯌꯥꯝꯃꯤ ꯉꯁꯤꯗꯤ ꯑꯩꯗꯤ ꯍꯪꯒꯥꯝ ꯊꯣꯡꯕꯁꯦ ꯈꯔ ꯌꯥꯝ ꯆꯥꯅꯤꯡꯉꯦꯅ ꯀꯥꯡꯍꯧꯒꯤꯁꯨ ꯑꯗꯨꯝ ꯊꯥꯛꯆꯜꯍꯧꯔꯒꯦ ꯊꯥꯛꯏꯉꯩꯗ ꯊꯨꯝ ꯊꯥꯛꯄꯒꯤ ꯑꯃꯨꯛꯇꯪ ꯑꯣꯠꯀꯦ ꯃꯁꯤ ꯃꯍꯤ ꯈꯤꯇꯪ ꯌꯥꯎꯏ ꯉꯥꯛꯇꯪ ꯊꯝꯈꯤꯒꯦ ꯊꯨꯝ ꯊꯥꯛꯄꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯑꯣꯠꯂꯒꯦ
ꯉꯥꯛꯇꯪ ꯊꯝꯈꯤꯒꯦ ꯊꯨꯝ ꯊꯥꯛꯄꯒꯤ ꯁꯥꯏꯁꯨ ꯑꯗꯨꯒ ꯃꯔꯣꯏ ꯊꯥꯛꯆꯜꯂ ꯂꯣꯏꯁꯤꯜꯂꯅꯤ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯦ ꯍꯧꯖꯤꯛ ꯏꯟꯁꯥꯡꯁꯦ ꯊꯥꯡꯊꯔꯅꯤ ꯃꯨꯜꯂꯦ ꯑꯗꯨ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒ ꯊꯥꯡꯊꯖꯔꯒꯦ ꯁꯨꯃꯥꯏꯅ ꯑꯗꯩ ꯀꯥꯡꯍꯧꯁꯤꯁꯨ ꯃꯨꯜꯂꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯐꯗꯤꯒꯣꯝ ꯆꯥꯏꯁꯤꯜꯂꯅꯤ ꯑꯗꯨꯒ ꯁꯤꯁꯨ ꯃꯩ ꯃꯨꯊꯠꯂꯅꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒ ꯆꯥꯅꯕꯅꯤ ꯂꯣꯝꯕꯁꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯑꯒꯦ ꯑꯩꯅ ꯐꯖꯅ ꯆꯥꯝꯊꯣꯛꯑ ꯊꯝꯈꯤꯕꯗꯣ ꯁꯤꯅ ꯐꯠꯇ꯭ꯔꯥ ꯐꯗꯤꯒꯣꯝꯁꯤꯅꯦ ꯂꯣꯝꯕꯁꯤꯅꯦ ꯁꯤꯒꯤ ꯇꯤꯜꯍꯧꯁꯤꯅꯦ ꯁꯤꯗꯪ ꯊꯥꯛꯑꯅꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯤꯡꯖꯨ ꯁꯨꯅꯕ ꯇꯧꯔꯒꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯦ ꯊꯨꯝ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯣꯔꯣꯛꯀ ꯉꯥꯔꯤꯒꯁꯦ ꯁꯨꯃꯥꯏꯅ ꯃꯦꯠꯂꯒ ꯊꯝꯃꯦꯕ ꯑꯗꯣ ꯁꯤ ꯁꯨꯃꯥꯏꯅ ꯍꯩꯖꯤꯜꯂꯅꯤ ꯁꯤꯗ ꯃꯍꯤ ꯂꯥꯡꯕ ꯈꯤꯇꯪ ꯋꯥꯠꯂꯕ ꯀꯩꯅꯣ ꯍꯋꯥꯏ ꯏꯟꯊꯣꯟꯗ ꯇꯩꯌꯨ ꯌꯥꯗ ꯇꯣꯛꯑꯅꯤ ꯁꯨꯃꯥꯏꯅ ꯂꯣꯝꯕꯒꯁꯦ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯇꯣꯠꯁꯟꯈ꯭ꯔꯒꯦ ꯇꯣꯠꯁꯜꯂꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯤꯒꯤ ꯍꯋꯥꯏ ꯏꯟꯊꯣꯟꯁꯤꯗ ꯈꯖꯤꯛ ꯈꯖꯤꯛ ꯃꯣꯔꯣꯛ ꯇꯩꯕꯗꯨꯅꯤꯁꯦ ꯌꯥꯝ ꯍꯥꯎꯔꯤꯁꯦ ꯁꯨꯃꯥꯏꯅ ꯈꯔ ꯇꯩꯍꯟꯕ ꯃꯣꯔꯣꯛꯁꯦ ꯂꯣꯕ ꯈꯤꯛꯊꯕꯒꯤ ꯃꯔꯤꯛ ꯃꯔꯤꯛꯅꯦ ꯄꯛꯏꯁꯦ ꯁꯤꯡꯖꯨ ꯍꯥꯞꯄꯒꯦ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯗꯕꯅꯦꯕ ꯍꯥꯞꯄ ꯍꯧꯔꯦ ꯏꯟꯁꯥꯡ ꯍꯥꯞꯄꯅꯤ ꯁꯤꯡꯖꯨ ꯍꯥꯞꯈ꯭ꯔꯦ ꯇꯣꯠꯄ ꯂꯣꯏꯗꯅ ꯁꯤꯡꯖꯨꯒꯤ ꯍꯧꯖꯤꯛ ꯍꯪꯒꯥꯝ ꯊꯣꯡꯕꯁꯦ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯉꯥꯁꯦ ꯄꯨꯂꯞ ꯌꯥꯎꯔꯛꯏ ꯁꯤꯡꯖꯨ ꯍꯥꯞꯄꯦ ꯏꯟꯁꯥꯡ ꯍꯥꯞꯄꯦ ꯑꯗꯒꯤ ꯀꯥꯡꯍꯧꯁꯦ ꯍꯥꯞꯄꯒ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯍꯥꯎ ꯌꯦꯡꯉꯛꯑꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯅꯝ ꯅꯨꯡꯁꯤ ꯃꯃꯥꯡꯈꯥ ꯀꯥꯡꯍꯧꯁꯦ ꯆꯥꯛ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯍꯥꯎ ꯈꯤꯇꯪ ꯌꯦꯡꯖꯔꯛꯑꯒꯦ ꯑꯩꯗꯤ ꯍꯪꯒꯥꯝ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯏ ꯑꯗꯣ ꯑꯩ ꯃꯌꯥꯝꯗ ꯃꯍꯥꯎ ꯌꯦꯡꯉꯤꯉꯩ ꯃꯃꯥꯡꯗ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯗ꯭ꯔꯦꯁꯁꯤ ꯐꯖꯗ꯭ꯔꯣ ꯏꯪꯊꯝꯊꯥꯅꯤꯅ ꯅꯥꯅꯤ ꯌꯥꯝ ꯀꯦꯕ ꯌꯥꯗꯦ ꯂꯥꯏꯒꯤ ꯆꯥꯛ ꯈꯤꯇꯪ ꯊꯥꯖꯔꯒꯦ ꯍꯥꯏꯅ ꯍꯧꯖꯤꯛ ꯂꯥꯏꯒꯤ ꯆꯥꯛ ꯊꯥꯕ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯃꯍꯥꯎ ꯈꯤꯇꯪ ꯌꯦꯡꯖꯔꯛꯑꯒꯦ ꯑꯗꯨꯒ ꯃꯍꯥꯎ ꯍꯥꯏꯖꯔꯛꯑꯒꯦ ꯍꯪꯒꯥꯝ ꯊꯣꯡꯕ ꯍꯥꯟꯅ ꯊꯥꯡꯊꯖꯔꯦ ꯍꯥꯎꯒꯗꯕꯗꯤ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯎꯇꯕꯩꯗꯤ ꯆꯥꯔꯒ ꯍꯥꯏꯔꯛꯑꯒꯦ ꯌꯥꯝ ꯍꯥꯎꯋꯦ ꯀꯥꯡꯍꯧ ꯃꯍꯥꯎ ꯑꯃ ꯌꯦꯡꯖꯔꯛꯑꯒꯦ ꯅꯣꯡꯃꯥꯡꯈꯥ ꯀꯥꯡꯍꯧꯁꯦ ꯊꯨꯝꯕ ꯌꯥꯎꯋꯦ ꯁꯤꯡꯖꯨ ꯊꯨꯝ ꯅꯝꯕ꯭ꯔꯥ ꯑꯃꯨꯛ ꯌꯦꯡꯉꯛꯑꯒꯦ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯀꯩꯅꯣꯁꯦ ꯏꯟꯖꯥꯡꯁꯤꯡꯁꯦ ꯂꯣꯏ ꯍꯥꯎꯏ ꯊꯨꯝ ꯑꯃꯠꯇ ꯌꯥꯛꯇꯦ ꯊꯨꯝ ꯆꯞ ꯆꯥꯏ ꯌꯥꯝ ꯍꯥꯎꯔꯦ